ꯋꯥꯔꯤ ꯁꯥꯟꯅꯖ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯏꯁꯩ ꯉꯁꯤꯒꯤ ꯇꯥꯕꯤꯒꯗꯧꯔꯤꯕ ꯆꯥꯏꯜ ꯏꯁꯩ ꯀꯄꯜ ꯆꯥꯏꯜ ꯀꯄꯜꯅꯤ ꯅꯠꯇꯦ ꯁꯤ ꯏꯁꯩ ꯈꯟꯖꯒꯗꯧꯔꯤꯕꯁꯤ ꯆꯥꯏꯀꯣꯄꯜꯅꯅꯤ ꯈꯟꯖꯒꯗꯧꯔꯤꯕꯁꯤ ꯑꯩ ꯍꯧꯔꯛꯑꯒꯦꯀꯣ ꯅꯉꯣꯟꯗ ꯉꯁꯤꯁꯦ ꯃꯥ ꯌꯥꯎꯅꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯦꯠ ꯌꯥꯗꯕꯅꯤ ꯂꯋꯥꯏ ꯏꯃꯨꯡꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒꯅꯤ ꯂꯩꯔꯤꯁꯦ ꯄꯣꯠ ꯑꯃ ꯂꯥꯜꯂꯒꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯋꯥꯏ ꯏꯃꯨꯡꯗꯣ ꯌꯥꯔꯦꯁꯦ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒ ꯎꯅꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯗꯧꯔꯤꯕꯁꯤ ꯃꯌꯥꯝꯅ ꯆꯥꯏꯜ ꯀꯄꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨꯇꯨꯕꯔ ꯑꯁꯤꯒꯅꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯆꯥꯏꯜ ꯀꯄꯜꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯒ ꯑꯍꯥꯟꯕꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯪꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯀ꯭ꯂꯥꯁ 1ꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯧꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯍꯧꯕꯗꯒꯤꯀꯣ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯔꯣꯁꯟ ꯀꯧꯔꯝꯃꯦ ꯅꯪ ꯂꯥꯏꯐꯇ ꯑꯣꯏꯕ ꯍꯥꯏꯕꯤꯔꯤꯅꯤꯀꯣ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯅꯥꯝ ꯈꯪꯗꯕꯅꯤꯀꯣ ꯔꯣꯁꯟ ꯀꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ 9ꯗꯒꯤ ꯑꯩꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯂꯩꯀꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯂꯩꯀꯤ ꯊꯣꯛꯂꯛꯄ ꯄꯨꯟꯁꯤꯕꯗꯩ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯑꯥꯏ ꯂꯧꯊꯣꯛꯑꯒ ꯄꯨꯟꯁꯤꯅ ꯂꯩ ꯄꯨꯟꯁꯤꯅ ꯂꯩꯕꯗꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯀꯧꯔꯦ ꯑꯗꯩ ꯄꯣꯛꯁꯨꯝꯕꯝꯗꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯡꯅ ꯁꯨꯁꯤꯂꯥ ꯈꯥꯏꯗꯦꯝ ꯁꯨꯁꯤꯂꯥ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯈꯥꯏꯗꯦꯝ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯒ ꯔꯣꯃꯦꯁ ꯀꯧꯋꯦ ꯃꯥꯅ ꯑꯩꯅ ꯔꯣꯁꯟ ꯃꯥꯅ ꯔꯣꯃꯦꯁ ꯍꯣꯏ ꯑꯗꯨꯗꯤ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯡ ꯂꯩꯐꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯗ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯁꯦꯀꯣ ꯄꯨꯟꯁꯤꯕꯅ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯛꯆꯒꯦ ꯀꯣꯏꯁꯟꯁꯦ ꯄꯨꯟꯁꯤꯕꯒꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯁꯤꯗ ꯆꯥꯏꯜ ꯀꯄꯜ ꯑꯅ ꯃꯤꯡꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯡ ꯍꯥꯏꯗꯤ ꯃꯤꯡꯁꯦ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯑꯗꯨꯒ ꯃꯤꯡ ꯃꯌꯥꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗ ꯊꯣꯟꯕꯤꯔꯗꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯗ ꯆꯥꯏꯜ ꯀꯄꯜ ꯑꯅ ꯊꯣꯟꯕꯤꯔꯤꯁꯦ ꯑꯗꯨꯁꯨ ꯑꯝꯇ ꯍꯪꯉꯛ ꯑꯗꯨꯝ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯉꯥꯏ ꯋꯥꯔꯤꯅꯤꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯁꯤꯗꯤ ꯀꯥꯜꯂꯒꯦꯕꯀꯣ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯈꯛꯇꯪ ꯈꯪꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯖꯕꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯤꯃꯥꯡꯗꯒ ꯊꯣꯛꯑꯒ ꯋꯥ ꯃꯀꯣꯛ ꯊꯥꯡꯉꯒ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯏꯁꯇꯦꯖ ꯑꯝꯗꯒ ꯀꯥꯔꯒ ꯋꯥ ꯉꯥꯡꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯀꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝꯁꯨ ꯍꯥꯡꯅꯩ ꯈꯣꯠꯄꯅꯤꯅ ꯑꯩꯁꯨ ꯑꯝꯇ ꯍꯥꯡꯒꯦ ꯍꯥꯏꯔꯒꯅꯦ ꯆꯥꯏꯀꯣꯄꯜꯁꯦ ꯑꯩꯅ ꯍꯥꯡꯒꯦ ꯋꯥꯈꯜꯗꯤ ꯀꯩꯝ ꯈꯟꯗꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯃꯤ ꯃꯌꯥꯝꯁꯨ ꯍꯥꯡꯅꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯦ ꯑꯩꯒꯤꯁꯨ ꯑꯦꯀꯥꯎꯟ ꯑꯃ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯡꯅꯤ ꯑꯗꯣ ꯆꯥꯏꯀꯣꯄꯜ ꯑꯣꯏꯅ ꯍꯥꯡꯖꯜꯂꯒꯦꯅ ꯇꯧꯔ ꯍꯥꯡꯈꯤꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯍꯣꯡꯉꯨ ꯍꯥꯏꯀꯣ ꯀꯃꯦꯟꯗ ꯌꯥꯝ ꯍꯥꯏ ꯍꯥꯏꯗꯤ ꯅꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔ ꯍꯣꯡꯉꯨ ꯍꯥꯏꯕ ꯑꯩꯅ ꯑꯩ 100K ꯌꯧꯔꯀꯥꯟꯗ 100Kꯗꯤ ꯌꯧꯔꯦꯀꯣ 100K ꯑꯗꯨꯒ 100K ꯌꯧꯕꯒꯤ ꯃꯣꯏ ꯁꯦꯜꯕꯔ ꯕꯦꯇꯜ ꯑꯃ ꯂꯥꯛꯏꯗꯅ ꯑꯗꯨꯗꯣ ꯂꯥꯛꯄꯗꯣ ꯑꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯁꯦ ꯕꯦꯇꯟꯗꯣ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯨꯡꯍꯣꯡ ꯍꯣꯡꯗꯕꯤꯗ ꯂꯩꯈꯤꯕꯅꯦ ꯍꯣꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯁꯦ ꯐꯪꯉꯒꯗꯤꯕꯀꯣ ꯃꯤꯡꯁꯦ ꯆꯦꯟꯖ ꯇꯧꯕꯤꯗꯣꯏꯔꯣ ꯑꯗꯨꯒ ꯃꯔꯛꯇ ꯁꯣꯝꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯁꯤꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ
ꯁꯤꯜꯄꯥ ꯑꯗꯣ ꯁꯤꯜꯄꯥꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯀꯦ ꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯑꯇꯦꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯈꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯂꯤꯕ ꯏꯟꯀꯝꯁꯤꯅꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯟ ꯊꯨꯝ ꯀꯩꯀꯥꯁꯤꯗꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯤꯅ ꯃꯦꯅꯦꯖ ꯇꯧꯕ ꯑꯗꯨꯝ ꯉꯝꯃꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯉꯝꯗꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯉꯍꯥꯛꯀꯤ ꯆꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯩꯁꯥ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯈꯪꯅꯕ ꯄꯣꯠꯅꯦꯕ ꯑꯗꯩꯗꯤ ꯖꯨꯒꯥꯂꯤ ꯁꯨꯕ ꯆꯠꯄꯒꯗꯣ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯁꯤ ꯑꯇꯥꯡꯕꯅꯦꯕ ꯑꯩꯈꯣꯏ ꯕꯥ ꯋꯥ ꯈꯔ ꯁꯛꯆꯩ ꯍꯥꯏꯖꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯃꯁꯨ ꯉꯥꯏꯗꯕ ꯈꯣꯠꯇꯕ ꯀꯩꯒꯨꯝꯕ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯑꯗꯣ ꯃꯦꯟꯁꯤꯟꯈꯤꯕꯅꯤ ꯇꯧꯔꯒ ꯅꯣꯏ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯜꯂꯒꯗꯤ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯣ ꯃꯅꯤ ꯈꯜꯂꯦ ꯌꯨꯇꯨꯕꯁꯦ ꯊꯕꯛ ꯄ꯭ꯔꯣ ꯑꯃꯈꯛ ꯄꯥꯏꯔꯝꯃꯦꯕ ꯑꯗꯨꯁꯨ ꯏꯁꯥꯅ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯪ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯛꯀꯦꯕꯀꯣ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯇꯥꯔꯦ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯐꯣꯟꯁꯨ ꯂꯩꯇꯦꯕ ꯃꯤꯒꯤ ꯐꯣꯟꯗꯩ ꯇꯧꯔꯒ ꯅꯝꯕ ꯈꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯏꯔꯣꯟꯗ ꯅꯝꯕꯗ ꯌꯥꯝ ꯏꯄꯪ ꯄꯪꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯑꯗꯨꯝ ꯃꯤꯒꯤ ꯆꯝꯖꯕ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯀꯣ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯆꯥ ꯀꯄꯜꯅ ꯏꯁꯩ ꯁꯛꯄ ꯀꯥꯗꯣ ꯃꯌꯥꯝꯅꯁꯨ ꯇꯥꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯆꯥ ꯀꯄꯜꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯃꯛꯑꯣ ꯑꯗꯣ ꯏꯁꯩꯁꯦ ꯀꯩꯅꯣ ꯁꯩꯁꯛꯄ ꯑꯃꯅ ꯁꯛꯄ ꯑꯗꯨꯃꯥꯏꯅ ꯁꯛꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯁꯨꯝ ꯏꯁꯩꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯔꯗꯤ ꯉꯪꯉꯝꯒꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯪꯕꯤꯔꯛꯑꯣ ꯏꯁꯩꯁꯦ ꯏꯁꯩ ꯉꯪꯗꯕ ꯃꯤꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯑꯃ ꯂꯩꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯏꯅꯕ ꯀꯥꯏꯅ ꯊꯝꯖꯒꯦ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯩ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯌꯥꯝ
ꯈꯪꯍꯧꯗꯅ ꯇꯠꯈꯔꯦ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯔꯝꯂꯣꯏꯁꯨ ꯉꯁꯤꯗꯤ ꯆꯪ ꯁꯛꯀꯦꯗ ꯍꯣꯏ ꯍꯣꯏ ꯍꯩꯇꯕꯁꯤꯅ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯔꯦ ꯏꯁꯩ ꯁꯛꯅꯔꯤꯅꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯩ ꯁꯛꯅꯔꯤꯅꯤ ꯑꯗꯨꯝ ꯉꯪꯅꯔꯤꯅꯤꯗꯅ ꯏꯁꯩꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟꯗꯗꯤꯀꯣ ꯁꯣꯝꯒꯤ ꯂꯣꯏꯅꯕꯤ ꯁꯤꯜꯄꯥꯁꯤꯗ ꯅꯨꯡꯁꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗ ꯆꯦꯟꯕ ꯒꯨꯟ ꯂꯩꯗꯅ ꯄꯥꯝꯖꯕ ꯃꯒꯨꯟꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯗꯕ ꯃꯥꯜꯂꯦ ꯏꯀꯥꯏꯗꯕ ꯌꯥꯗꯦ ꯏꯀꯥꯏꯕ ꯑꯗꯨꯝ ꯏꯀꯥꯏ ꯍꯥꯏꯔꯕꯗ ꯑꯩꯅ ꯃꯃꯥꯡ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯒꯤ ꯇꯝꯈ꯭ꯔꯤꯅꯦꯕ ꯑꯗꯨꯐꯥꯎ ꯇꯝꯈꯤꯕ ꯃꯥꯅ ꯃꯔꯨꯞ ꯃꯆꯥ ꯃꯆꯥ ꯏꯁꯥꯅ ꯇꯥꯟꯖꯔꯒ ꯈꯣꯠꯆꯔꯒ ꯍꯣꯏ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯐꯥꯎꯗ ꯑꯕꯦꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯂꯥꯏꯔꯤꯛ ꯐꯥꯎꯗ ꯇꯝꯈꯤꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯁꯨ ꯀꯣ ꯈꯔ ꯂꯥꯏꯐꯁꯦ ꯏꯟꯇꯔꯇꯦꯟꯁꯨ ꯈꯔ ꯑꯣꯏꯁꯤ ꯑꯗꯨꯅ ꯁꯥꯜ ꯀꯄꯜ ꯄꯨꯟꯁꯤꯕꯅꯀꯣ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯑꯦꯛꯇꯔꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯣ ꯁꯤꯂꯩꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯇꯔꯅꯦꯅ ꯊꯝꯕꯤꯔꯦ ꯑꯗꯣ ꯁꯤꯂꯩꯕꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯐꯤꯂꯝꯗꯒꯤ ꯑꯣꯏꯔꯒꯁꯨ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯩꯕ ꯍꯩꯇꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯂꯥꯏꯐꯁꯤꯗ ꯅꯪꯅ ꯏꯟꯚꯥꯏꯠ ꯇꯣꯝꯊꯤꯟ ꯑꯗꯣ ꯇꯣꯝꯊꯤꯟꯒꯤ ꯐꯤꯂꯝꯒꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯂꯧꯔꯗꯕꯅꯦ ꯇꯧ ꯑꯣ ꯅꯪꯅ ꯁꯣꯟꯗꯧ ꯂꯥꯏ ꯁꯣꯜꯂꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏ ꯑꯗ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯁꯣꯟꯗꯧ ꯂꯥꯏ ꯁꯣꯜꯂꯨ ꯅꯪꯗꯤ ꯑꯩꯅ ꯂꯧꯔꯗꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯂꯩꯁꯥꯕꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯒꯦꯅꯒ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯝꯕꯔ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦꯕ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗꯀꯣ ꯇꯁꯦꯡꯅ ꯔꯤꯌꯦꯂꯤꯇꯤꯗ ꯍꯥꯏꯗꯤ ꯍꯥꯏꯖꯤꯜꯂꯒ ꯅꯪ ꯁꯣꯟꯗꯧ ꯂꯥꯏ ꯁꯣꯜꯂꯨ ꯅꯪꯗꯤ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯀꯥꯏꯅ ꯔꯤꯌꯦꯂꯤꯇꯤꯁꯤꯗ ꯍꯥꯏꯔꯒ ꯑꯃꯒ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯟꯈꯤꯒꯦꯅꯒ ꯈꯜꯂꯤꯕ꯭ꯔꯥ ꯁꯤꯅꯤ
ꯁꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯁꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯃꯒꯤ ꯗꯥꯏꯂꯣꯛꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯖꯔꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯉꯥꯏꯗꯦꯕ ꯑꯩꯈꯣꯏ ꯀꯔꯤ ꯃꯣꯏ ꯊꯕꯛꯀ ꯂꯩꯔꯗꯤꯀꯣ ꯑꯌꯨꯛꯇ ꯎꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯧꯒꯠꯂꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯦꯟ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯕꯥꯅ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯕꯤꯕ ꯑꯃ ꯌꯥꯎꯋꯦ ꯌꯥꯝ ꯍꯥꯏꯗꯤ ꯐꯩꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯉꯟꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯊꯕꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯃꯅꯤꯀꯣ ꯆꯥꯏꯜ ꯀꯄꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯍꯧꯔꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯇꯣꯉꯥꯟꯅ ꯊꯝꯕ ꯅꯠꯇꯦ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ ꯆꯥꯏꯜ ꯀꯄꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯑꯗꯨꯒ ꯆꯥꯏꯜ ꯀꯄꯜꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯃꯄꯥꯒꯨꯝꯅ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯍꯟꯒꯦꯅ ꯈꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯕꯨꯗꯤ ꯁꯤꯡꯒꯔ ꯑꯣꯏꯍꯟꯅꯤꯡꯉꯤꯕꯨꯗꯤ ꯍꯥꯏꯒꯅꯤ ꯑꯗꯣ ꯌꯨꯇꯨꯕꯔ ꯑꯣꯏꯍꯟꯒꯦꯅꯁꯨ ꯈꯟꯕꯤꯕꯒ ꯂꯩꯕ꯭ꯔꯣ ꯆꯥꯕꯤꯍꯟꯒꯦ ꯀꯥꯏꯅꯗꯤ ꯈꯟꯕ ꯑꯗꯨ ꯃꯥꯏ ꯃꯥꯏ ꯂꯥꯏꯅꯤ ꯃꯥ ꯃꯥ ꯄꯥꯝꯖꯕ ꯑꯗꯨꯒ ꯋꯥ ꯑꯗꯨꯒ ꯍꯥꯏꯔꯣ ꯀꯩꯅꯣꯅ ꯄꯨꯟꯁꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯝꯖꯕ ꯁꯤꯡꯒꯔꯁꯤꯅ ꯀꯅꯥꯅꯣ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯗꯣ ꯑꯗꯨꯗꯤ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯒꯤ ꯈꯣꯏꯗꯥꯕꯤꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅꯁꯨ ꯇꯥꯅꯤꯡꯉꯝꯒꯗꯕ ꯃꯥꯜꯂꯦ ꯆꯥꯏꯜ ꯀꯄꯜꯒꯤ ꯄꯨꯟꯁꯤꯕꯅ ꯏꯁꯩ ꯁꯛꯄꯗꯣ ꯇꯥꯒꯦ ꯀꯥꯏꯅ ꯑꯁ ꯋꯥꯗꯤꯒꯗꯤ ꯀꯩꯅꯣꯒꯤꯗꯣ ꯊꯃꯣꯏꯅꯨꯡꯗ ꯑꯩꯅ ꯂꯣꯠꯂꯤꯕ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏꯁꯦ ꯀꯅꯥꯒꯤꯁꯨ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯍꯩꯗꯤ ꯍꯩꯇꯦ ꯁꯛꯄ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯣ ꯑꯣꯖꯥ ꯃꯖꯤꯠꯇ ꯏꯁꯩ ꯇꯝꯃꯝꯃꯦꯕꯀꯣ ꯃꯥꯏ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯑꯦ ꯃꯥꯏ ꯈꯣꯟꯖꯦꯜꯗꯣ ꯃꯥꯒꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯃꯥꯏ ꯏꯁꯇꯥꯏꯂꯤꯁꯇꯣ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯣꯏ ꯏꯁꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯕꯤꯔꯝꯃꯤꯅꯣ ꯍꯧꯖꯤꯛ ꯏꯁꯩ ꯑꯉꯥꯡ ꯇꯝꯃꯝꯃꯦꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯉꯩꯗ 2018ꯗ ꯏꯁꯩ ꯇꯝꯃꯦ 2018ꯗ 18ꯒꯤ ꯂꯥꯁ ꯋꯤꯛ ꯂꯥꯁ ꯌꯔꯗꯩ ꯇꯝꯕ ꯑꯗꯨꯗꯨꯒ ꯇꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇ ꯀꯩꯅꯧꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇ ꯇꯝꯃꯝꯃꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯆꯥꯏꯜ ꯀꯄꯜꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯦꯠꯁꯤꯁꯨ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯀꯣꯏꯁꯟꯁꯦ ꯇꯦꯟꯁꯤꯜꯂꯛꯀꯦ ꯑꯗꯨꯅ ꯏꯁꯩ ꯇꯝꯕꯤꯔꯝꯃꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯦ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯁꯤꯁꯦꯂꯤꯌꯥ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯃꯤ
ꯁꯦꯂꯤꯌꯥꯒꯤ ꯑꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯔꯣꯏꯕ ꯋꯥꯍꯪꯗꯣꯀꯣ ꯍꯧꯔꯛꯂꯤꯕ ꯑꯅꯧꯕ ꯌꯨꯇꯨꯕꯔꯁꯤꯡꯁꯤꯗ ꯀꯣ ꯄꯨꯟꯁꯤꯕꯁꯨ ꯆꯥꯏꯜ ꯀꯄꯜ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕꯁꯦ ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯁꯦ ꯋꯥꯅ ꯂꯣꯏꯅ ꯍꯧꯅꯔꯛꯄ ꯉꯥꯛꯇꯅꯦ ꯑꯗꯣ ꯆꯥꯏꯜ ꯀꯄꯜꯒꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯑꯗꯨꯝ ꯋꯥꯅ ꯋꯥꯅ ꯍꯣꯠꯅꯔꯛꯑꯒ ꯃꯍꯩ ꯀꯣꯟꯅ ꯆꯥꯕ ꯉꯥꯛꯇꯅꯤꯅꯕꯀꯣ ꯑꯗꯣ ꯍꯧꯔꯛꯂꯤꯕ ꯑꯅꯧꯕ ꯌꯨꯇꯨꯕꯔꯁꯤꯡꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯅꯤꯡꯉꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯣ ꯄꯤꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯁꯒꯣꯜꯁꯦ ꯍꯥꯟꯅ ꯍꯪꯉꯛꯇꯧ ꯃꯥꯟꯗꯅ ꯑꯗꯨ ꯑꯩ ꯍꯥꯏꯍꯧꯒꯦꯕꯀꯣ ꯗꯥꯁꯥꯖꯤꯡꯀꯔꯅ ꯌꯥꯝꯅ ꯅꯣꯂꯦꯖ ꯄꯤꯕꯤꯌꯦꯕꯀꯣ ꯅꯣꯂꯦꯖ ꯄꯤꯕꯗꯨꯅ ꯉꯁꯤ ꯑꯩꯅ 100K ꯌꯧꯕ ꯉꯝꯖꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯨ ꯄꯨꯂꯞꯁꯦ ꯗꯥꯁꯥꯖꯤꯡꯀꯔꯗꯗꯤ ꯄꯤꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯌꯥꯝ ꯇꯥꯛꯄꯤꯌꯦꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯗꯥꯁꯥꯖꯤꯡꯀꯔꯅ ꯌꯨꯇꯨꯕ ꯃꯌꯥꯝ ꯆꯣꯡꯊꯣꯛꯀꯦ ꯑꯩ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯅꯝꯃꯣ ꯑꯗꯩꯗꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯅꯝꯃꯗꯤ ꯐꯖꯒꯅꯤ ꯃꯤꯅ ꯌꯦꯡꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯤꯡꯉꯦ ꯍꯦꯛꯇ ꯄꯪꯁꯦꯝ ꯁꯦꯝꯖꯟꯒꯅꯨ ꯍꯥꯏꯗꯤ ꯃꯤꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯕꯁꯦ ꯍꯥꯏꯅ ꯈꯜꯂꯣꯅ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯇꯨꯕꯔ ꯑꯅꯧꯕꯁꯤꯡꯗꯁꯨ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯌꯥꯝ ꯍꯩꯅ ꯈꯪꯅꯒ ꯍꯥꯏꯕꯗꯤ ꯅꯠꯇꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯤꯡꯉꯒꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅ ꯌꯦꯡꯅꯤꯡꯒꯗ꯭ꯔꯥ ꯃꯤꯅ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯈꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯗꯣ ꯌꯨꯇꯨꯕꯔꯁꯤꯡꯁꯦ ꯃꯤꯅ ꯐꯣꯟ ꯑꯃ ꯄꯤꯔ ꯀꯣꯏꯇꯧ ꯇꯧꯔꯛꯑꯦꯕꯀꯣ ꯇꯧꯕꯁꯦ ꯌꯨꯇꯨꯕ ꯅꯝꯃꯤꯅꯤꯅ ꯈꯪꯉꯝꯅꯤ ꯅꯣꯏꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯉꯝꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯇꯧꯔꯛꯏꯁꯤꯗꯤ ꯑꯩꯁꯦ ꯃꯥꯁꯦ ꯃꯔꯤꯗꯨꯒꯤ ꯃꯇꯝ ꯈꯥꯏꯗꯣꯔꯛꯑꯗꯤ ꯀꯌꯥꯝ ꯁꯥꯡꯅꯤ ꯑꯗꯨꯁꯨ ꯈꯟꯕꯤꯒꯗꯕꯅꯦꯕꯀꯣ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛ ꯑꯣꯛꯇ꯭ꯔꯦꯅ ꯁꯥꯎꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯕꯨꯗꯤ ꯇꯧꯔꯛꯏꯀꯣ ꯃꯌꯥꯝ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯁꯦ ꯍꯥꯏꯅ ꯃꯤꯉꯣꯟ ꯇꯧꯔꯤꯅꯤ ꯂꯥꯏꯞꯁꯦ ꯌꯦꯡꯕꯤꯔꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ 100K ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯤꯡꯕꯗꯣ ꯁꯦꯝꯖꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯆꯥꯏꯜ ꯀꯄꯜꯒ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯐꯪꯖꯕ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯅ ꯑꯃꯨꯛ
ꯂꯥꯏꯞꯁꯦ ꯆꯠꯊꯖꯔꯛꯀꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯇꯥꯏꯞꯇ ꯇꯧꯖꯕꯅꯤꯅ ꯀꯃꯦꯟꯁꯨ ꯄꯥꯖꯗꯦ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏꯞꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯍꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯨ ꯂꯣꯏꯅ ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯎꯅꯍꯟꯅꯤꯡꯕ ꯂꯩꯕ ꯃꯤ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ